Tomba, ngarangnya, wazananya, nangonda exam pau haige hananya, phone tawse, switch off aina adum leiba, adum hai kidre dana. Ngarang phone switch off thambro. Oza, madu aigi phone gi caller tune ne. Haima, nangi caller tune oide. Haima, oza di khangudre dana. Fare se. Wahang ani ka hange handa ki exam gi ko sumna pau khumpira u ahan bigi wahang se sini pikok haibadi wahong sing se marum kokte adudi makhoi gi masadi kamdau na pokpagi masigi wahang gi pau khumpira o tomba oza pikok wahong laba singna kamaina marum kok kadoino pihen haibadi wahong amom singna marum kok pani Cumi tomba cumi yam singina nanggia adu dinya question lama mu hangge se maths haiba sigine full form haira o mentally affected teachers harassing students haiba ni oza tomba aina hoba sentence ma haira o I is no I dadi matam suppadane I la di am in gadaba ko I am haigadabani ko I dadi am in gadabani okay sir maka hairage I am the 9 letter of alphabet English language tane longest word haibadi khwaidigi sangbo wahido karambano khangbra Yes ma'am smiles haibasini kamdau na smiles na khwaidigi sangba longest word oiba hayu oza first letter ga last letter ga anigi marakta mile ama laiye aduna ne oza khwaidigi sangba word ne haribado As wahanga hangala kada butali he saita se wahanga ma hanglagane loisilage se noi khangro yenge ko lecturer haibase kanano oja lecturer haibase chhatra singna tumnure leirabasu magi takpham thokpa pangtak ta takpa adugumba oja adubu lecturer haina khangnaye yare to si ko nakoi gine pakum sing sita bada pele yare ko to si ta si de loisil si ko oja nungai bo wari na mata libiramo hoi se wakan se khara te khana na bane nungai bo wari na ma libiramage se oja se taro wari masa sigi maming na ne kauhei daba ming harbsani ko Noong mane laisabi amaga magi mataiga tongminaragwa lakpa gari do lambi da sat phaijinduna thamlamlagane nupa do dukan da pot laiba sangkhre adudagidi gari thampham chadabaduda mathau tawriba mamitane I kakhalaba traffic police constable amane sauna sangsilaklaga laisabi duda hangi masi kanagi gari no laisabi dunane ingna singna khumi itai inaugi ni sar Police tu nane inta batau dana haijala hoi ne natai naraugi gari sina phegak phaina lambi mayai sida khamjendra badi gari khambamga amata leitra braba gari mayam jam thokli base nami tu udrau aina hairi base nangondani ne mauna laisabi sabi adudagi dine dukan da pot leiba loiraga thorakpada constable aduna ne toina hek sijinari bo haido nupa aduna tabada mana kongdane allergy thok aduna ne changsilaga haire sir aigi ming inau kawi laisabi sina ne aigi nupi gi manau nupi ni ita inau na chade adudai ni ne police tura ne ngang hangjilai aduga laisabi sina di karigi ita inau hairiba nupa aduna ai sina magi matai oire aduga mingna inau kaure adudi ita inau haina kawusida kayam kairege sir aigi ming sidi ima ipa na thunbirambane sir
ꯄꯨꯂꯤꯁꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯧꯍꯩꯗꯕ ꯃꯤꯡꯗꯨꯗꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯀꯧꯔꯨꯔꯤꯕ ꯀꯗꯥꯏ ꯂꯨꯄꯥ 50 ꯄꯤꯔꯝꯃꯨ